Wari sapuna tabinabagidmk taramna ookchari. Loinana aibagi maikaidagi thamlakpa wafam amatang ningsingjari. Wari asi hingliba natraga leikidraba kana amataga mari leinajade. Manaba matang yauraklabasu madu coincidence oigani. Aibagi wakhalgi kalpana amadagi khut thajaba oibana asoiba aranba kaya yaurabasu nungsijaraba listeners singna pukchel chauna ngakpinaba haijari. Lobirasi aiba wakim phundrai gi SAKLOTPI THAWAI mi wari asigi ahum suba tangka. Principal Irelga oja bijoy gana hairikliba wahai singtuda oja anidu ngai. Asum tauna numit adusu hokre. Mathangi ayuki matamni. Mainobi magi rungi thongnau mapaduda chair amada phamduna lairik padun leiri. Mainobi ngayak paraba matungda pariba lairik tu bekta ningthijana hapsili. Aduga nibaga sanaga makhoi anigi room da lai. Nibaga sanaga su phamungduda phamduna lairik padun leiringai tanjaduda mainobi wadi ngangdi. Kauba tanbagir khangde thongdu dong dong thilai. Lairik padun leiribe anidu khangprege khangni. Sana mamitu chapu mok lauthokpa makai nibada yengduna. Niba thong thilai si kana hoisano. Aidi hokotpa ngamaro nangoni yengoro. Sanagi iki na hairakpa waduda niba su ngasidi kihallagi matago magi hanadagi tawraklaba hainabi oiraba masam asangba khori tawbadu thadokduna mamai mamittuda masam aduna khumthaduna mamit anidu thekatuna mayadu launa kathokduna khonjal khajik semduna hairagi. Sana sana hausikti namgi aroiba mikup haibadu ngasigi mikup sina oirabani. Law sasi mafam asida kuina leithamankhre. Ngasidi ai nangbu lawrurage haiduna laklabani. Law sasi niba asi haiduna kari sukhanda hingchabigi saktam onduna kihallakbani. Mamanabi sanadi loikhre. Amuk toiba mamanabi kigantibi sanadudi nibagi masam asangba khori tawba mamit ngorok ngobadu tharo unkatuna hairakpadudadi sana kapli masa pumba tasinduna makhut ani lonaduna hari. Kaino nang haridubo aibu pubino ai ngamloye nang chase hariba lambiduda ai nangi natung induna lakpa ai ngamloye ai thawaibo amukta kanbiramo please aibu thambiramo. Sana wahi asi kaptuna makhut ani lonaduna hairakpani. Nibadi kihanbadi lairadana phak nokthorei. Handaksu sana khangprek khangi. Lepti thong thilbe adusu thilai. Anam kanbagi matau utuna niba sana thilakliba thong adomda miteng thamlai. Niba sana da yengduna nokphet tawdun hari. Sana nang sidiba yam kigan khraba. Kiradi kiro na isu but saraga kihaledana. Manbra hausikida. Hausikida manbra. Sana kiro badi lairadana nibana haidorokliba waduda khangsaw sawgalai. Aduga machindu paithokduna makhut aniduna makhwang mapaduda metuna wa makha amuk tarai. Oh kihan basel dumain to boire. He mahachanda nupi nang suwande. Nongmadi kulang naman singe. Mihun taon kasi alari pakta karam do kita ngaida. As kanano sinakangtre. Kangadi kokshakro. Kina kibane sumtili. Ho kanano narol toktro. Nariga katrabunangbo. Salo tongtili si kanano amti yongso. Ho kini nangti. Hoi. Yari. Ayang orke. Asi haituna nibadu puk haugatuna thongdu tapna hangdoktuna lomlaga yengi. Mainobi oirambaduda khara saurapna hari. Nang ware. Ekhoida nahandagi geliside. Thongsi thilaktrasu kaurukpa yadro. Naronga thoktrabo. Nasin bandu yetumnaga phosinkrabo. Karigino nang thongthilaide. Mainobi khumbadi yam khumningle. Adubo makhoiga manaba tanbagi karino khumdabi
kitik kirum tauna wahai amakakde hari nahan ayi notebook lawkhibado wahai si haraga tuminna leptuna leri niba mamittu phaina yengtuna ngak lermo ai puthoraki kadaga di sankano akoi kasida nangine haibada khongpham amu pawu tanbe yaroi maino bisu upai leite hoi haibagum mangaktu nomi niba magi bag tagi notebook tu lokthoktu yamna usitana notebook tu makhutuna thongjin adomda laktana langthori aduga thongdu gamlaung thingchinki langthorakpada leimaida takraba notebook tu kunthaduna khulli aduga ira chelaba milu aniduna yamna warauna mamaidu khajik leithoktuna niba khoigi ka tu di jenglei taibang miyoibana udrabi asibagi thawai mi saglotpi ekisu maino bina lepliba adugi maning aduda masu leptuna lenambani maino bina niba khoigi room aduda yenglakpaduda mangondara khana maino bigi manak tamna sangsili aduga hari maino bi nang ai urabo se eki se haiba wahai si hairaga mamanabi maino bigi makhuttuda pairubani adubo thawai oibana sokpadi ngamdre eki mapi ira chena makhut khusaduda yamna munna yengli maino bisu magi rum tamna changkre leptuna lehoribi thawai mi adusu mafam adudaki swai launa mangkhiduna nibagi rum manungduda amuk leptuna mamit khana nibaga sanagana tawribadu yengli niba noklaga sanada hari ado sana hai swaibani aikhoida singnarakba miyoi amata lemna tharoidawni ekidusu aikhoida singnarakpagi hausikti masu a lairamlenda yokredana maino bisu aikhoida singnarakba ama tawri masu nomadi soiroidawni aigi khutta lanba as yare henangso hek hairuragana hatpa tukpa kari kanadabada ado ngaikhone ekigi thawai du laklaga aikhoida lamanga khumladi kamai tawni as aidi yam ki jaibu ibema nangsu wagi wa phajana hainaba yabaduda hekta halasi kainaga aidi hatpaga yawchadabani nangna hatpani silaimado niba noklaga ha hayo kari haribaduna o ekidu ai thandana hatpani nangdi yawdi sinine nangna natro makhuttu pairaga dolandagi intharakpado o adudi hatpasu natana nangi mating pangbibani kaino adubu hatpa gobro is ha hayo nate mating pangliba yai ko nang mamanabi aniduna hainariba ngangnariba singdu leptuna leiriba thawai mi adunadi ipong phongna tari upai leite thawai mi adudi kapsaba sinatana pena laman khumning bani adubo asiba ko walai mana hairamba thabum tarana yaude fawa laman khumning libadu upai leitre kihan khangan badu natana eki niba khogi kaagi akoi badu koilei leidun yang ure musi ngaleba tube light adu eki thaliba tube light tu nomlai wari de luplibe ani du light aduda miteng thamlai adubo akibadi phauti ani du table adusu thok nomlai handakti kirabra karino ani du chetna konsinadun laikre kangthol makhadagini kong thilakpadu nibaga sanagadu lawai luton satkre handakti mon amadi phajub singtu amamam talaimai duda pudrup thadare niba sanadu khanglau lauduna thongdu hangdoktuna mapal adomda khonglei thuna senthokki thawai mi adusu ani dugi matung inaduna nibadu istiar mapaduda khangin inthui ipa pakana chelakpana niba istiar aduda khangtu tusele sanasu matung phat onthorakpani nibadu tuduna leiribaduda masu nibagi manak tamna sensinduna nibadu chingkhatpiri khanghaude sanasu matung lomdagi kanagumba amana ilakpadona masadu tap paiduna istiar mapaduda laktana khangin inthui sana makok tu kharadi sokle I thokle marai bakto niba sanadi ngasigi matau sida chingnari aduwa phuk haugatuna amuk senthakre
Principal Irel su phone the wari sanadun lerambani ani tuna sentharakpada sana gi marai bakta I thoklibada ubada phone adu pocket to the hapsin dun hangde he kaidorgi me akhoi ani nei papa kana selai dubo sana kaidorgi le bakta soli tuna sana niba ani tu haiphet yeng nei niba mamai du khajik lukthaduna wari pumbadu irelda amatta chithadanali wari tu tarabada irel mangak tu nom dun hari oh kasu kan kanu se nakhoi sum kiragadi adum kialakani aduna kiraba suki daba saduna thona leyo matam kharadi aikoi khangkisi pare sana niba lao asuk du ida hamna naba hoi sir asi haina duna makoi ahum du principal room da changnatuna asok budu hidak hapiri tanjadu da irel ikhang khangodana mana famliba chair do laimai do khangtu tu thokre irel sana niba ngakna makoi ahum du yengnari handak muksu table adu da thamliba file singdu masa mathanta laimai do da paithari irel ngakna mabuk ning da khanjai oh soidredana ngasidi aina kalakbado he sor nahak tingak pi haibani pumnamak nahaki matik magunna pumnamak tagi henbani aikhoi gi thawai busu nahak na kanbiyo aikhoi bu mikok khuding senabiyo asi haiduna irel wakhal da khalingai matung lom da mi ama samkibagum sahum ama phauri irel aphing aphai tawna mamai du matung lom da phat onthori nibaga sanaga su karino khana ocha irel da hanglai sir kaidorge irel marai do la tawna hari ha kasu tokde yare nakhoi su potha jaruro numisi su tasila kadore mathakta phinunga phongna bra numisi tarak tringi lokse lawroro hoi sir asi haina duna nibaga sanaga du principal room dagi thokre irel makhut ani du punduna machin da solai hui da kayam su ure tahi da kayam su tare phana phajana pharam hostel ni adubo handak marak toruk liba mong matawsina karino ai amai bile hauga athupa da watana da bayati karigumba aina sum panthadun leirabadi hostel si soidan mangkragani asi haiduna solak pani machinda somda nibaga sanaga du kithi kirum tauna istiar du kaminar adubo ani du hanna phabu onthok tuni yangte ani du no kari gai matung lomdagi khunok chadaba minok ama noglai aduga matung duda koin inare sana niba kirbasu kidaba saduna makhoi gi rum adu yorbadi khanna hanna phawu yenglamda chumdring kakhalai saglotpi thawai mi silai madusu lepte magi upai phudok tuna amuk noi amuk kapi asumna tawri nibaga sanaga su room du yorak luduna thong du sapu kan lon silam tuna phamung du da fan launa chungkhalai thawai mi adusu inarak libani nibaga sanaga na tomliba phamung du da hangui ama onduna fan chungchilai phamung du da niba sana khanglau lauri aduga karino haiduna yanglakpani hangoi oirambaduda tap paiduna thongnau adomda laktun langthoki niba langthorakpada hangoi adudi amubami khugumna onduna mangkre niba sana thongnau mapaduda tuminna yengli asum yenglambadagi kirabra karino khangde phayup aduna masa pumba yomsinduna tuminna lekre numidangi pung taramathoi tarakpa aduaidani mainobi balcony da tholktuna thabalgi phajabadu yengduna adumak leiri nibaga sanaga su tumthage haidun tawringai thabalai leinamna yelari nungsiba leinam goloinana tumthage tawramba anidu thabalai leinamduda tumthaba yadre mafam kadai dabu hauriba thabal leino khana anidu mapal adomda thokminnari aduga mamit mana uisinduna namli thabalegi nungsiba leinamdu niba nokphet tawna sana da hari wa thabalei manam khunungsiside ngaure ba nungsidru yam aisune me
kaida horizano pambi ga hujalo soida asi haina duna leiringai ikhang khangaudana sapu kanna silai nonglei nungsit masu niba sana ushindun leiramba misna anidu phat pangthori nong mamitsu adia pumbadu phagli niba sana ngakna yengnei sana na hari kaino mata mani thabal naga pariba thabali linam naga mathum marang holiba masigi nungsit sisu sur sadaba tanam thinkreda khoidau gase prok chai sak haisin aina kari kanadabada nong su dur jalo kaudana phi su lokse lokdi aidi amta law phi singdu nong tara di loi chorkhrani nibana hairak pani sana bit laitana khumlai hauradoni nangi hauna bise haujikse amathakta karu duini ne kaidorage sungang leiranu ba law karasi law phone du class ta lo yam kiragana adu yanati ngasidagi sunati nangama kharadi hemalabani law karasi ado nang wang thong aidi ngamaroi isis yam ki boi wani ne handakti lining ba lai heloi bu oro tinmu line bu oro manata changsilaga ainu ne ki halage ha hayo naril mata duga law yengage horendi nang nan chenkini chenbi roine ai togi lakta lawni asi haina duna ani du ahing athengba michik mirau kol tanadrabasida phi loksin bani haiduna 5 floor tamna ka khalai asum karakpana yaurakle ngasaidi phajana phoram bani phi singdu adubo kanana kamdongna tawribunu khangde white chart singdu makhada loina tadun leramle leikhom su taire phi singdu niba phi singdu khungatuna saungna machinda solai kanana bulang thrijano ne asuk wana suraga saita pila bazane aidi kanana bulang thadorige nangna di phajan phorom draga haujing nungsit kana sitpaduda masana paithari oramni usu udana nangama pangang danga dana ani to ngaiak wathi tongna dun leringai amubu pijolna laitengpi masak udabi makhongsu udabi nupi amakha mitmangda leplare madu ubada sana mafam lengda sap leptuna leplibaduda tuminna yengtun laikre ngasaiti yamna phawkibani nibadu mitmangda asengbu oina tholaklabaduda masu kire makalak tu thak nikle number 1 su sisilai tanjaduda sana holiba sordu wangna holai makut pairiba mobile adusu laimai du ta thokre niba kari su haida chengi tawringai makut khutang du di yalai naiko kadai dun nang chengi tawriba ai wa ta dana nakhoi ani amata lengbu yaroi sana su matung phat onthori wadi amat nganglakte tuminna yengdun leri niba khuru khudak kuntharak-tuna kachin oirapna chensili saku dabi makok su udabi makhong su udabi adu kaptuna hari miphattabi hingchabi nakhoidi minati nakhoidi sadagi soyena tamthibini ai kari irano nakhoi anina aibu asuk tamthin haliba hayo khumo nachinduna karigi khumde karigi tumi leiri ngasi aina wana changna leiriba asumna nakhoisu aina wangani aina nakhoibu laman khungkini aigi aroiba mikup oiramdai aina aibu amuk kanbiyu haiduna kayarak haijaki aigi mitki pibusu nakhoi anini khangbikite ubikite aduna aisu nakhoi anigi mitki pidu yengde aigi mitmang ulakano pap chelbi nakhoi anigi milu pirangdo khangi anido takli wahiduna saudbi SAKLOTPI THAWAI mi asi makhoina mafam asida longnam tawduna mihat thina hatok phikrabi silai mani haibase kaple pen kaple nibaga sanagadu haujikti makhoigi thawai bu kanbiu haiduna makhoi anidu makhut lonaduna haijari ike ekhoi lale tasengna ekhoi nagi na famda yam lanjare ekhoi na nangbo longnam tawduna harpi kibani haujikti ekhoi isana iral singdu yajare ekhoi ba mukta ngakpi oiki
हाइगे पांगदबिनी पांगदबी मी अमगी थवाइबो करीसु ममल लेतना खंदुना तमथीबो मोंगदा सराक तंबीबा नखोइन तौजरुबगी महि लागबो मतमदना नखोइगी नराल सिंधु नसाना याजरे हाइबसिदी पांगदबगी मचने नुपीनी हाइबदा लेमजदे एकी असुमना हाइदुना करेमनबा मिनोक अमा नोकलगा खंगाई खंजिन तौरई करी नखोइबु ngakpiba aigi thawaibuna karisu leitana khanduna aibu hatok piraga haujingna nakhoibu aina ngakpiba ngamloi aina khoibu ngakpiyu ngamloi aina wana chakna leiriba asumna nakhoigi nathaktasu soidana awaba chaitheng kaya pigani matamdo nakhoi ningsing khango sana kari haigadabano khangdre kappanatana adubo lounam haibini badu leitonda saru pande haibugum paukhumsu wati magi thawaibu kanjanaba areibu upai phudokton hari eke nang ai khoi bu ngakpira roidro tasem nai khoi nafam da mai thirabini ngakpi pham thoktraba ai khoi gi iralse nang na amukta ngakpi oba please eke phana hairabasu phana kaplabasu tabi gadaba manadi tabidre makhoi gi ngakpiu haiba wahi piroinaba asida thawai magi mafamdadi hena laknaba oina thoklare aduna silaima kari sukumlakta swai launa mangkhiduna nong oina sapu kan su thari tanjadoda maidu sumu thokre nong dugi marakta nonglei nungsit ma su yauri ani du panakhibana sathina tamthiba mong da churi sitli nong nungsit ani du niba sana konsinaduna makha tamna chenthari kibana suloirabani makhoi ani do nibaga sanagana kina chenthrakpada kanano khangdaba amada waisilure maiga mambaga karimata udre niba sana khanglau lauri ima asi haidun lauri ani do mafam marang khangnadre amana nakanda amana matungda phangnadre thengnadre mainaga mambaga nibadi kibana herman kibana khonjelga thoktre sana kabli tauna makhut aniduna maduna amambadu thiri mataroi nibadu niba kai lege niba tadro chalobo nang niba sanana kaplaga hairpadu loina tai adubo khombadi ngamdre sana makhutuna maduna thirakpana makhutuna marakliba mafam aduda phamduna lermi sana mana pairibi phamlibi aduda phamlibi aduda pai dun hari niba kaino amamba sida sum phamleiri dubo lao changase akhoi rumda niba aidi kemtu utre mitkase masen marang loin thangi kaino angna khumdabi tawrisibo kina kibane lao haibane sana na hairibasi niba danate thawai mi adudani mana paidun hairibadu nibadi konjel thokidre khumbangamdre sana nibani khanna pairibe thawai mi adu sumdring haugatuna kumthakre aduga nibana lepliba aduda sangsillaktuna leplari sana ngakna hari niba kumabo ngaikho aiga puna kumina siniba asi haiduna sana phaklang duda madun kumthare nibasu sanabu madunu thire tanja chana bahai gadra manakta leplibi aduda khangpai paisilure aduga sanani khana makhutu samduna chingdunu kumai thawai mi adu nibagi makhajai duda khupaktuna sapu kanna thare aduga makhol khara hauba posak ama leimai duda sapu kanna thadare niba sana khangpai khangi sana makhol thokna kabli aduga nibabu amukka kauri niba mipatabi nang khangni nabuk chenyam pikpa asi haiduna kapna kumthari tanjaduda churamba nongdu su hangkre silamba nungsitu su sitkidre mutluraba mai adusu tanjaduda lai niba istiar aduda phamduna makhut ani punduna kaptuna leiri sanasu kumtharakpani
Nipana istiar mapadu da famlaga kaplibadu ubada sauning lambadu loina kokre. Nipagi mataudu da masu nungai traduna parap kumtharatuna nibada chetna konsilai. Wari sige matangi part ngai minasi.